ngasi phonghiba tongan tongan ba manipuri sifong singdigi amasum thokiba thaudo wathok singdigi maru oibe I pauk sing khongatcharaga manipur top channel gi maike digi myam da share tawji han bada myam khangjin bada hena kanagani khanjaba health tips angtang myam da thamjaram ge sahi samga manga amadi masigi mathakta punsiba miyoi singi DNA gi angak pamagun Dr. Oinam Arun Kumari yamna mak khangjin bada kana ba content amne hena khanji myamna kanai khanbiragadi sungsoi soidana video asibu share tawbiramo haina su channel asigi maike digi myam da thamjari afaba chinjak sabaga loinana tumba saba matam naiba hakchang sajal tawba madi afaba wakhal khanba punama asi punsi sangna nungaina hingnabagi laiwani hainari masi tasengnamak chumlaba kakningai yaudraba wafamni asigumba kanglon chumna chatpa miyoi sing punsi sangi hairiba wafam sing asi mi amana masagi lisa sajata semdok chaba ngamba ngaktani adubo masigi mathakta miyoi amagi haksel amadi punsi sangna lainatina siendana hingbada jinna lawriba thaudang su amani miyoi ba yauna malem sida leiriba mina uba phangdabadagi hauraga ahingba thawai panba punamakpu sagatliba selgi manungda yauriba DNA haibasina ahingba jiba magi masak mawong amadi pangthokliba thabak thawong sing lepli asigumba selgi manungda yauriba DNA gi akaknaba base pair sequence amabuna jin hairaga khangnai haujuk lakliba wafamdi sahi sangna haibadi sahi samaga mangagi mathakta hingwa miyoi singi DNA da karamba akhanaba magun sienbadagi makhoina punsi sangna hingba ngamlibano haibasini myam khangjinminasi nauna thijinba mada bigyanik singna sahi samaga manga hena punsiba miyoi singi DNA da karigumba asoi angam yorakpa matamda masa matomda semjinba ngambagi angakpa magun chenba thengnare haidi makhoina punsi sangna hingba miyoi singi genome haibadi apunba jingi setpo decoding tawduna makhoina matau karamna sahiga mari leinaba anaba kya mayoknaba ngambagi haibadu ulli maramdi ahal oirakpa sahi yamsilakpa haibasi laina kya lakpa haunasani Italiga University of Bologna gi Department of Experimental Diagnostic and Specialty Medicine gi Associate Professor Paolo Garagnanina lusingo thijinba kangbu amadi Switzerland gi Lausanne National Research Institute ki Patrick Discombs ki apunba kangbu amana semi super centenarian saibadi sahi samaga manga amadi masigi mathakta leiba miyoi aduga super centenarians haibadi sahi samaga taragi mathakta punsiba miyoi marfuga mathoi aduga sarakna sangsata sahi humfuga nipan suraba miyoi kuntraga taruki genetics nainaki miyoi singasigi blood sample lauduna genome sequencing nainabada khenaba khara uba phangki makhoina handak fangliba data asi hana mamangna nainakiba sahi samagi mathakta punsiba Italian sahumga kuntragumdagi maramda phangkiba genetic data aduga manana phangki fangliba data singasi puna nainaduna yengbada genetic variability asina tongan genes ahumgi mathauda ahongba lakpa thenaki hairiba thawong asi sangsata sahi humfuga nipan suraba miyoi singdadi phangkide thijinba sida asigumba sahi samaga manga amadi samaga taragi mathakta leiba miyoi singda haksangi tissue kharada STKL7A genes ki mathau hengatba thenaki hairiba gene asi cell amabu masa mau phana thambada mateng pangba gene masina DNA da amang ata thokpa matamda madu matau karamna manghan khigadagi haibadu masa mathanda mathau pangthokpa ngamhali loinana cell manungda haksang sokningai oiba reactive oxygen gi sang khalsana thambada mateng pangi hairiba thawong sina cancer amade atai leina ohen mangamde masina makhoibu punsi sangna hingnabagi maram oheli atopa mana miyoi singasigi tissue kharada COA1 gene gi mathauda hantharakpa thenaki gene asina cell gi nucleus amadi energy sungpham oiriba mitochondria hairiba cell organelle ani gi marakta sumna paw fauna bangamhale ahal oisilakpa matamda COA1 gene gi expression karigumada hengalaklabadi colorectal cancer oiraknabagi maram oiribani adubu sahi samaga manga amadi samaga taragi mathakta hingba miyoi singasida COA1 gene expression hengalakpa thengnade suhairi aduga miyoi kanglup asida atopa ahum suba gene BLBRA hairiba sigi gene expression hengalaktuna gene sigi mathau hena pangtokpa thengnaki BL
BRA jin asisu haksangi cell singbu amang ata thon bangamba reactive oxygen sing manghan bangamba jin makhanamani aduna BRA jin gi mathak fazana pangthok pangamba asisu punsi sangna hingnabagi maram ama oiri thijin makangbu usina makhata na miyoi kanglup asigi jinda mutation thokpagi sangsu nainaduna yengba matamda makhoina hinglingai matamda sahi matanga mari leinaba jin mutation thokpagi sang yamna nemi masina makhoibu heart ka mari leinaba amadi atei atopa laina kayadagi ngakthokpa ngamhali suhairi asumna thijiliba kangbu usina sahi samaga manga amadi samaga taragi mathakta punsi sangna hingliba miyoi sing asigi masada पोकपदगी यावजरगलब जिन अमदी हिंगलिंगे मतमना थोकपा जिन्स म्यूटेशन गी थवोंग अनिमक ममुत्ताना नैनदुना मखोइना पुंसी सांगना हिंगबगी मरम फोंदोरकली हाइनसु पाउसिना मखाताना फोंदोरकली अदुगे म्याम गिसु मोचुले सोइदना कमेंट बॉक्स थंबिरमो हाइना चैनल सुगी मेकेडी गिसु म्याम हाइजरी अमसु मखासा थजरक पोइना तोप मरुइबा पाउ खरा म्याम थमजगे म्याम फुतामिनसी मरक थाना स्टेट सिगी वांगद थोकपा पाउंग त हाना थमजगे Christian singsu asiba haksang puloi bahore leba asigi Christian community gi miyai kyana asiba haksang sing mai thaduna puloi ba Hindu singi sanabi asi inba horakle haina haksang mai thabagi ut lauduna madubu mongphamda lairol sali pandemic ke ani suba wave na mi siba leptane hengalak padigi mauk sagumna mongphamda lairol sanabagi mafam la silaktre phiba masina Christian community gi miyai singna asiba haksang sing puloi raga ut lauduna phumna rakli masina space kalhande amasum covid infection sandokandi haina Amardeep Solomon koba Christian lining satpa miyamana phongdoraki haukiba sayol da maki mayamba covid 19 maram oiduna siki maki imungna asiba haksang do poloiki amasum ut lauraga lairon sanki Uttar Pradesh ki Varanasi gi Saukaga talaiba Christian mongpham da yamdrabada asiba haksang taruk poloiraga makhoigi utsing lauraga lairon sankre Banaras Christian Cemetery Board ki Secretary Father Bijoy Santiraj nahai Banarasigi Christian Cemetery asigi miyoy ama natragana anisi daigong sung COVID casing hengalakpadagi haukiba nimit nipuga mangani asida miyoy kuntra hena laikidre Christian community gi miyoy ama siba matamda yumda laison pangthoi amasum haksang adu lairol sandringi mamangda kuda haplaga thamduna search da laison pangthoi adumainama haujikti section thorang oina asiba haksang sokna samnabada mi masing yamhandre masina sandokpa thingbada mating oi amasum Christian singna asiba sing puloiba masum ut lauraga lairol sanbasi masina ahanbani haina Father Santiraj na makhatana phongdorakhi amasum pause loisilak point me hauji lebas the COVID-19 na adokimatik wahanduna laidingai matang asta cyclone amu khumjilaktuna awabe hena amasum misimina kya ma to ali sigi matang na myam la update ang katang pijaramge cyclone taute Mumbai de mi samaga humdraga tere rescue tawre Gujarat yamdrabada tare sikre cyclone taute yoroktringe da Mumbai maya da leiba Arabian Sea da tawtakraba hi asoba madigi Indian Navy na mi samaga humdraga tere rescue tawkre haina official amana ngasi phongdokre mi sani ga humdraga humdoi tongba hi P305 asi Bombay high area da leiba Hira oil field gi tawthakibadagi mating pangna ba khangalak matungda Navy ship sing asi ngarang rescue taw sangkibani oil field asi sorakna Mumbai gi southwest kilometer humdra rom salaga leibani ngarang numidang pung taramathoi tabada mi humpu hana rescue tawki amadi ataina ahing da rescue tawbani Navy gi helicopter sizinaduna rescue tawraba mi ahumdi INS Srikrata ngasiayik purakle haina official adunasu haiki hana INS Kunjali haina kauramba INS Citrasi South Mumbai gi Kolaba da leiba Naval Air Station ni state na salaiba Oil and Natural Gas Corporation ONGC na ngarang hi P305 si mi saniga humpuga mathoiga loinana thadok laga samudra da tawtakhibani amasum cyclone taute na maram oiraga makhatana sendakhibani so haki makhal asigi hi asi yamna sangba ipak pakpa masibu honab engine yaudaba makhal amani masi projector na singumbada tawthanduna thamlaga mi leinaba senba makhala mane Navy na ngase ayukta su makhoigi long range P81 thadoktuna search amasum rescue gi thabakta yauksin khre haina official aduna su haiki
अमसुम गुजरात साइक्लोन ताउतेना मरम ओइदुना यामद्रबदा मी तरे सिरे स्टेट असिगी समुद्र खोंगबान लेबा मफम क्यारा युम लंबी अमदी अतै कंस्ट्रक्शन क्या पाक सना अकाय अतै थोकले उ पंबी क्या मरु फुकले अमद इलेक्ट्रिक पोल सिंग तुरे हाइन ऑफिशियल सिंग ngasi फोंदोखरे अदुब हौजिकती साइक्लोन असि मागी खोंजल तपथरक्तुना अवांग पांगना सत्खरे हाइन इंडियन मेट्रोलॉजिकल डिपार्टमेंट IMD ना फोंदोखरे हाइन स्पाउस न मखाताना फोंदोरखली एंड थैंक यू